ꯑꯍꯥꯟꯕꯃꯛꯇꯗ ꯁꯅꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯁꯛꯊꯤꯕꯤ ꯂꯩꯁꯥꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯑꯊꯧꯕ ꯂꯥꯏꯁ꯭ꯔꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯇꯝꯐꯥꯁꯅꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯀꯨꯆꯨ ꯃꯨꯔꯝꯃꯤ, ꯃꯁꯝꯗꯨꯁꯨ ꯈꯣꯏꯔꯝꯃꯤ꯫ ꯍꯦꯛ ꯌꯦꯡꯕꯗ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯛ ꯌꯥꯝꯅ ꯊꯤꯕ ꯑꯁꯤꯅ ꯅꯨꯄꯥ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯃꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯄꯥꯝꯃꯤ ꯍꯥꯏꯅ ꯈꯛ ꯍꯥꯏꯔꯛꯂꯝꯗꯦ꯫ ꯅꯨꯄꯥꯅ ꯄꯥꯝꯕꯤꯗꯕ ꯅꯨꯄꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛ ꯑꯣꯏꯔꯝꯃꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯤꯡꯁꯦꯜ ꯑꯃ ꯃꯈꯨꯠꯇ ꯄꯥꯏ꯫ ꯃꯍꯥꯛꯀꯤ ꯃꯨꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯃꯥꯒꯤ ꯋꯥꯈꯜ ꯑꯗꯨꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯖꯔꯝꯃꯤ꯫ ꯃꯣꯃꯣꯟ ꯇꯧꯅ ꯅꯣꯛꯇꯨꯅ ꯃꯥꯏꯊꯣꯡꯗꯨꯕꯨ ꯃꯤꯡꯁꯦꯜꯗ ꯌꯦꯡꯖꯩ꯫ ꯑꯩꯁꯦ ꯊꯣꯏꯅ ꯍꯦꯟꯅ ꯊꯤꯕꯗꯤ ꯅꯠꯇꯦꯗ, ꯀꯨꯆꯨ ꯑꯁꯤꯅ ꯈꯔ ꯃꯝꯈꯤꯕꯁꯤꯗ ꯌꯦꯡꯕ ꯍꯩꯇꯕ ꯃꯈꯣꯏꯅ ꯊꯤ ꯍꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯅꯤ, ꯀꯩꯁꯨ ꯊꯤꯕ ꯅꯠꯇꯦꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯅꯣꯛꯆꯩ꯫ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ꯫ ꯂꯩꯍꯥꯎ ꯑꯁꯤ ꯃꯅꯥꯆꯣꯡ ꯑꯣꯏꯅ ꯅꯥꯄ ꯑꯁꯤꯗ ꯊꯦꯠꯆꯤꯜꯂꯒꯦ꯫ ꯑꯣ ꯌꯥꯝꯅ ꯐꯖꯔꯦꯗꯅ ꯁꯤ ꯑꯣꯏꯗꯤ꯫ ꯑꯩꯒꯤ ꯐꯖꯕ ꯑꯁꯤꯗ ꯅꯥꯆꯣꯡ ꯑꯁꯤꯅ ꯃꯒꯨꯜ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯍꯥꯞꯂꯦ꯫ ꯐꯖꯔꯦ꯫ ꯀꯥꯟꯅꯗꯦ, ꯉꯁꯤꯗꯤ ꯂꯩꯀꯣꯜꯗ ꯆꯠꯂꯨꯒꯦ, ꯈꯣꯏꯗꯥꯕ ꯅꯨꯄꯥ ꯊꯦꯡꯅꯕꯔ ꯌꯦꯡꯂꯨꯒꯦ꯫ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯏꯁꯩ ꯑꯃ ꯉꯪꯗꯨꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯤ꯫ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯍꯥꯔꯥꯅꯤꯅ, "ꯍꯩ, ꯅꯨꯡꯊꯤꯜ ꯄꯣꯕꯣꯞ ꯑꯁꯤꯗ ꯏꯁꯩꯒ ꯉꯪꯂꯒ ꯊꯣꯛꯂꯛꯂꯤꯕ ꯑꯗꯨꯕꯨ ꯀꯗꯥꯏꯗꯅꯣꯅꯦ?" ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ, "ꯀꯩꯅꯣ ꯏꯃꯥ, ꯅꯆꯥ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤ, ꯑꯁ꯭ꯋꯥꯏ ꯐꯥꯎꯕ ꯀꯣꯏꯔꯨꯒꯦ ꯇꯧꯕꯅꯤ." "ꯍꯣꯏꯅꯦꯍꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯐꯥꯔꯦꯅꯦꯀꯣ꯫ ꯏꯕꯦꯝꯃ, ꯀꯥꯟꯅꯔꯣꯏ, ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ꯫ ꯅꯪꯅ ꯈꯜꯂꯤꯕ ꯋꯥꯈꯜꯗꯣ ꯏꯃꯥꯁꯨ ꯂꯣꯏꯅ ꯈꯪꯕ ꯖꯥꯠꯅꯤ." "ꯏꯃꯥ, ꯑꯩ ꯀꯣꯏꯕ ꯆꯠꯂꯨꯒꯦ ꯍꯥꯏꯕꯅꯤ, ꯑꯩꯕꯨ ꯈꯥꯝꯃꯛꯀꯅꯨ." "ꯍꯣꯏ, ꯏꯆꯥꯅ ꯐꯅ ꯌꯥꯝꯅ ꯀꯣꯏꯕ ꯆꯠꯇꯨꯅꯁꯨ ꯅꯨꯄꯥ ꯄꯥꯈꯪ ꯀꯅꯥ ꯑꯃꯠꯇꯅ ꯏꯆꯥꯕꯨ ꯄꯥꯝꯃꯤ, ꯅꯨꯡꯁꯤ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯂꯣꯏ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯃꯥ ꯋꯥ ꯍꯥꯏꯒꯦ, ꯇꯥꯔꯣ ꯂꯥꯎ." "ꯏꯃꯥꯒꯤ ꯋꯥꯊꯤꯗꯣ ꯑꯩ ꯇꯥꯅꯤꯡꯗꯦ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯦꯀꯣ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ, "ꯍꯥꯏ, ꯅꯪꯕꯨ ꯆꯠꯈꯤꯅꯣ ꯍꯥꯏꯕꯅꯤꯅꯦ꯫ ꯑꯁꯨꯝ ꯆꯠꯈꯤꯅꯤ ꯃꯁꯦ꯫ ꯏꯆꯥꯅꯤ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯄꯪꯅꯨꯡꯇ ꯅꯨꯡꯁꯤꯕꯒꯤ ꯋꯥꯅꯤ꯫ ꯃꯁꯛ ꯑꯁꯤꯅ ꯀꯥꯆꯤꯟ ꯂꯥꯏꯃꯨ ꯃꯥꯜꯂꯦ, ꯀꯅꯥꯅꯕꯨ ꯅꯨꯡꯁꯤꯕꯤꯗꯣꯏꯅꯣ?" ꯃꯄꯨꯔꯣꯏꯕ ꯅꯤꯡꯊꯧ ꯆꯪꯂꯛꯏ꯫ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯪꯉꯤ, "ꯅꯨꯄꯤ, ꯅꯆꯥ ꯅꯨꯄꯤ ꯑꯁꯤꯅ ꯆꯠꯈ꯭ꯔꯤꯕꯁꯤꯕꯨ ꯀꯗꯥꯏꯗꯅꯣꯅꯦ?" "ꯍꯣ, ꯀꯣꯏꯕꯅꯦꯌꯦ, ꯀꯣꯏꯕ ꯆꯠꯂꯤꯅꯦꯌꯦ." "ꯀꯩꯅꯣ, ꯃꯊꯟꯇ ꯊꯥꯗꯣꯛꯈ꯭ꯔꯤꯕꯁꯤꯕꯣ? ꯀꯅꯥꯅꯣꯃꯒ ꯆꯠꯍꯟꯈꯤꯕ ꯌꯥꯗꯕ꯭ꯔꯣ?" "ꯍꯣ, ꯃꯈꯣꯏ ꯃꯄꯥ, ꯅꯆꯥꯅꯨꯄꯤ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ꯫ ꯅꯪꯒꯤꯁꯦ ꯅꯨꯄꯥꯅ ꯍꯥꯟꯅꯒ ꯅꯆꯥꯅꯨꯄꯤꯗ ꯀꯥꯔꯟ ꯇꯥꯔꯛꯀꯅꯤ ꯍꯥꯏꯅ ꯄꯥꯈꯠꯂꯤꯕ꯭ꯔꯣ? ꯃꯗꯨꯃ ꯄꯥꯈꯠꯄꯤꯔꯅꯨ꯫ ꯅꯆꯥꯅꯨꯄꯤꯒꯤ ꯃꯁꯛ ꯑꯁꯤꯗ ꯀꯔꯝꯕ ꯅꯨꯄꯥꯅꯅꯣ ꯂꯛꯅꯕꯤꯔꯛꯀꯗꯕꯁꯤꯕꯣ?" "ꯍꯩ ꯃꯃꯥ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯅꯨꯅꯦ꯫ ꯏꯆꯥꯁꯦ ꯁꯅꯥꯅꯤꯅꯦ, ꯁꯅꯥ꯫ ꯏꯆꯥ ꯃꯊꯟꯇ ꯄꯣꯛꯄꯤꯅꯤ." "ꯍꯔꯦ, ꯅꯪꯒꯤ ꯅꯆꯥ ꯀꯨꯆꯨꯅ ꯃꯨꯁꯨꯛ ꯃꯨꯕ ꯑꯁꯤꯕꯨꯔꯣ ꯅꯪꯅ ꯁꯅꯥꯅꯤ ꯀꯥꯏꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤꯕꯣ? ꯇꯟꯖꯩꯗ꯫ ꯍꯣ, ꯅꯆꯥꯅꯨꯄꯤꯁꯦ ꯀꯔꯤꯁꯨ ꯇꯧꯔꯣꯏ, ꯑꯗꯨꯒꯤ ꯁꯔꯨꯛ ꯀꯔꯤꯅꯣ ꯊꯕꯛꯄꯨ ꯇꯧꯔꯨꯁꯣ." ꯑꯁꯨꯝꯅ ꯍꯥꯏꯔꯝꯗꯨꯅ ꯃꯍꯥꯛ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ꯫ "ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯌꯨꯝ ꯄꯥꯟꯕ ꯈꯪꯂꯣꯏꯗꯧꯔꯤ꯫ ꯑꯩꯅꯦ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯗꯧꯔꯤꯗ꯫ ꯑꯩꯅ ꯃꯥꯕꯨ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯃ ꯑꯩꯅ ꯀꯣꯏꯕ ꯆꯠꯈꯤ, ꯃꯗꯨꯗ ꯊꯦꯡꯅꯈꯤꯕ ꯅꯨꯄꯤꯗꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨ ꯃꯍꯥꯛ ꯊꯥ 9 ꯁꯨꯔꯤ꯫ ꯃꯇꯝꯁꯤꯗ ꯃꯍꯥꯛꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏꯖꯩ, "ꯍꯣ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯑꯩꯅꯦ ꯐꯃꯨꯡ ꯑꯁꯤꯗ ꯑꯁꯨꯝ ꯂꯩꯕꯁꯦ ꯌꯥꯝꯅ ꯋꯥꯔꯦ꯫ ꯉꯁꯤꯗꯤꯅꯦ ꯂꯝ ꯈꯔ ꯀꯣꯏꯔꯨꯁꯦꯕ, ꯑꯩꯕꯨ ꯑꯃꯨꯛꯇ ꯄꯨꯊꯣꯛꯄꯤꯌꯣ." "ꯅꯪꯕꯨ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯒ ꯅꯨꯡꯉꯥꯏꯒꯗ꯭ꯔꯅꯦ?" "ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ, ꯆꯠꯁꯦꯕ, ꯍꯣꯏ ꯍꯥꯏꯌꯣꯕ." ꯑꯁꯨꯝꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯀꯟꯅ ꯇꯛꯂꯕꯗ ꯅꯤꯡꯊꯧꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯤ꯫ "ꯍꯣꯏ, ꯆꯠꯂꯁꯤ." ꯃꯍꯥꯔꯥꯅꯤꯅ ꯅꯣꯛꯆꯗꯨꯅ, "ꯑꯗꯨꯅꯦꯕ, ꯏꯄꯨꯔꯣꯏꯕꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯅꯨꯡꯁꯤꯕ꯫
Yare, Nangi Kadakto, Taraklan, Napinaro Dolishilo, Aine, Dolai Thangna Bumi Hairuki. Maharani yamna haraujai. Asum tong na mapuroi baga makoyani dolai punna tong duna lam koiba chatlami. Nupa makoy mayama mana dolai thang bayaw matungda ina bayaw tauri. Ning thong na makut na tinduna hai. Tu, Ada Lady Shinatoriani. Ishinga yam the Luke Rabajan. Kang Bashung Nine Ida Batoriani. Aduga, Shongi Lambiesina, sing som the junkie doing. Jing som the strum drink junkraga, jingasya, Lantokadoiba. Maharani na amo. Ashida lady ba sibu karino, yamna pazaye. Phungga mapal ngagtani, Pazadra. Masi loklaga thau shung doini. Nupa, ashida chalusi, yamna pazaye ba. Dolai thang basa, tu. Phungga mapal sa libashida, Dolai thango hei. Asum tong na dolai thangi, makoy anikom thay. Pazaye nupa sidia. Pazabani yango. Maharani na asum yeng lakpada. Ukha amada hanubi ama phamlibadu urami. Hanubi niya asida phamliba sidia. Made asida kari tawriba jatno. Thabak sugedi leitraduna phamduna ga leithoktana. Maharani hanubi aduna leiriba mapham tamna changshilli. Hanubi aduki masaktu yengluba matamda musuk muraduna unchaga ikoi khoiradana masamga turu khoiraduna leiramlibadu hek uri. Maduda mahakna hai. Hey hanubi kajilai mumanbiya. Thabak sugedi haidraduna urumsidaga phamduna leiramdana. Thabak surusu salu nasakne na khuthiduga. Nuksini kaina tawribro nangido. Hogala thuna chalo. Thabak surusu. Hanubi adubu mahakna thina nganglammi. Hanubi do upai leitraduna hogatuna chatkirami. Ningthongna. Nubi, yarisi. Asomda muk chalukisi. Dolai muk tonglo. Asumna Maharani na haukraba matamdubu ningsingluduna wamakha muk tari'i. Namituda, aina hanubiduda yamna thina ngangki. Madugi mahai oina, mahaki masak ato. Aiki ichanupida hanjinki. Ayamuk hanamingonda sakthi kaina haikraroiko. Somdana Raskumari tamphasana mahak matanta haina humna asum chatpana laikoladu yaushilakli. Laikoladuda sakhen binupi kharana makutta lai polang macha amamam paiduna lai hektuna lairami. Makoina hainai. Tu Asida Sakthibi Raskumari silai yenguni kuju siga anganba asida phawba udri. Asi haiduna noi amanamuk yenguni masam masina turuturaga khoiraga ipha pharaga kuju sina maitana kaidawrugani asu yamna thibi nupibu chawkraba leibak asida ani shuna leiramgadro. Hoibe ma masak asiga hairurabadi minnai oina pokadabanida. Asuk yamna thibi mana kamaina Raskumari oina pokluribano. Moigi Raskumari kaina haiba adudi ahigambana oido potnida. Yenguni mathanta phan kaisu songli magisya isai kaisu sakli. Ho dobudi masu leisabini kaino masak thijarabasu leisabini. Leikol da lakpa sida mathamoi kaisya tanau ribo oiramgani. Makhoi singdu Raskumari tamphasanabu yengduna noknari. Raskumari tamphasana mafam aduda nupi kharana lei hektuna leiribadu uraduna makhoigi manak tamna changshilli. Aduga hai. Nakhoi lei heiro. Aisu yauge. Aige ita sanasi. Mashida nupi amana hai. Aikhoigi maraktadi kuchumuba mi yauba yade. Aibu kuchumubaranya. Sakthibi Raskumari gi wahang asida makhoi loina noi. Kariya nangbu kuchumubra ba. Mudeda kwakto madong na ngawe. Ay ngawe ba? Adudi aisu ita sanabu yauge ko. Chathohe. Kari thoe haiduna angawbiya. Nangbu kadayda chatlino. Aya. Aibu angawbi kaina haye. Sumphagi tawbanida ita phazabi. Nangsi yamna phazengo khuphaza maniko. Asumna haiba sida Raskumari tamphasana yamna haraujarami. Nupi mana. Is phazai kaina haiba sida haraudana kashu tawri. Mashi lei hapa polanga sina makok asidi hek thomba. Ita khoi la ochal haurasi. Asi haiduna makhoi singdo chatki. Raskumari tamphasana na haihawi. Mia tinabiroina. Noiga tinadrasu yai. Noina ingondagi phazaba kayam heladana. Tinabiroi sung tin hek tinabiroi. Asi haiduna mamaidu phet leithoi. Makhata ni isay muk saktuna mathanda phan chongduna
ꯂꯩꯀꯣꯜ ꯃꯅꯨꯡ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯁꯤꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯐꯝꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯑꯃꯅ ꯃꯥꯟꯖ ꯑꯗꯨꯒ ꯑꯃꯅ ꯂꯥꯡꯂꯦꯟꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯂꯥꯡꯂꯦꯟ ꯃꯥꯏꯊꯣꯡ ꯄꯨꯝꯕꯃꯛ ꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯀꯞꯂꯤ ꯀꯞꯂꯤ ꯍꯥꯏ, "ꯈꯪꯉꯦ, ꯅꯨꯄꯥ ꯅꯈꯣꯏꯒꯤ ꯅꯇꯥ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯤ꯫ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯤ ꯅꯠꯇ꯭ꯔꯥ? ꯑꯩ ꯌꯥꯝꯅ ꯀꯞꯅꯤꯡꯉꯤ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯦ ꯍꯥꯏꯁꯤꯅꯤ." ꯃꯥꯟꯖꯅ ꯈꯨꯝꯃꯤ, "ꯑꯩꯅ ꯀꯣꯏꯕ ꯅꯠꯇꯦꯃꯤ, ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯌꯨ ꯍꯥꯏꯅꯣ? ꯑꯩꯅ ꯁꯨꯛꯀꯣꯏ ꯀꯣꯏꯕ ꯅꯠꯇꯦ, ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩꯅꯤ." "ꯌꯥꯔꯦ ꯈꯪꯉꯦ, ꯅꯨꯄꯤꯗꯨꯅ ꯏꯔꯥꯡ ꯈꯖꯤꯛꯇꯪ ꯍꯧꯔꯛꯄꯗ ꯅꯪꯅ ꯄꯪꯊꯔꯤ ꯅꯠꯇ꯭ꯔꯥ? ꯐꯩ ꯍꯥꯏꯁꯤꯅꯤ, ꯑꯩꯅꯗꯤ ꯅꯪꯕꯨ ꯗꯃꯥꯗ ꯑꯃ ꯅꯨꯡꯁꯤꯔꯒ ꯅꯪꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕ." "ꯂꯥꯡꯂꯦꯟ, ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯩꯗꯧꯒꯦ? ꯅꯪꯅ ꯍꯦꯛꯇ ꯀꯞꯄꯅ ꯍꯜꯂꯦ꯫ ꯅꯪ ꯑꯗꯨꯃꯥꯏꯅ ꯀꯞꯂꯕꯗꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯒꯅꯤ?" "ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯍꯦꯜꯂꯦ? ꯍꯥ? ꯀꯔꯤ ꯍꯦꯟꯕꯒꯦꯕ? ꯁꯛ ꯍꯥꯏꯔꯦ ꯑꯩꯅ ꯍꯦꯟꯅ ꯐꯖꯔꯝꯒꯅꯤ, ꯅꯪꯅ ꯅꯃꯤꯠ ꯌꯥꯝꯅ ꯆꯣꯏꯕ꯭ꯔꯥꯕꯣ?" "ꯂꯥꯡꯂꯦꯟ, ꯅꯪꯅ ꯑꯩꯕꯨ ꯁꯨꯡꯊꯥ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯁꯦꯡꯅ ꯍꯥꯏꯔꯦꯗꯅ, ꯑꯩ ꯃꯥ ꯁꯨꯛꯀꯣꯏ ꯀꯣꯏꯗꯦ, ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯣꯏꯇꯥꯟ ꯇꯥꯟꯅꯕꯅꯤ." "ꯈꯪꯅꯤꯕ ꯃꯥ, ꯃꯌꯨꯝꯗ ꯆꯠꯂꯒ ꯑꯁꯝ ꯐꯣꯏꯅꯔꯨꯒꯦꯕ." "ꯂꯥꯡꯂꯦꯟ, ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯕꯗꯤ ꯁꯣꯏꯔꯦ." "ꯀꯔꯤꯒꯤ ꯁꯣꯏꯕ? ꯅꯪꯒꯤꯁꯦ ꯃꯥꯕꯨ ꯀꯤꯕꯒꯤ ꯋꯥꯔꯣ? ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯃꯁꯝ ꯐꯣꯏꯔꯨꯅꯤꯌꯦ." "ꯇꯨ, ꯑꯩ ꯋꯥꯁꯤ, ꯑꯩ ꯃꯥ ꯁꯨꯛꯀꯣꯏ ꯀꯣꯏꯗꯦ꯫ ꯍꯣꯔꯦꯟꯗꯩꯗꯤ ꯃꯥꯅ ꯀꯧꯔꯛꯂꯁꯨꯅꯦ, ꯑꯩ ꯇꯨꯡ ꯍꯟꯅ ꯐꯥꯎ ꯌꯦꯡꯂꯔꯣꯏ꯫ ꯇꯨ ꯋꯥꯁꯤ, ꯂꯥꯏꯅ ꯆꯥꯔꯒ ꯁꯤꯒꯦ." ꯑꯁꯨꯝꯅ ꯋꯥꯁꯛꯈꯤꯕ ꯑꯁꯤꯗ ꯂꯥꯡꯂꯦꯟ ꯀꯞꯂꯝꯕꯗꯨ ꯐꯔꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ, "ꯑꯩꯗꯤ ꯍꯥꯏꯁꯤꯅꯤ, ꯅꯍꯥꯛ ꯊꯛ ꯃꯤꯅ ꯇꯧꯕ ꯉꯝꯕꯤꯅꯤ ꯍꯥꯏꯒꯦꯁꯨ ꯍꯥꯏꯁꯅꯨ, ꯑꯩꯗꯤꯅꯦ ꯃꯌꯨꯝ ꯊꯤꯔꯒ ꯍꯦꯛꯇ ꯆꯠꯂꯒ ꯃꯁꯝ ꯐꯣꯏꯅꯒꯗꯕꯅꯤ." "ꯂꯥꯡꯂꯦꯟ, ꯁꯤ ꯑꯩꯒꯤꯗꯤꯅꯦ ꯅꯪꯇꯅꯤ, ꯅꯪꯅ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ꯫ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯇ ꯑꯩ ꯌꯦꯡꯂꯣꯏ, ꯌꯥꯔꯕ?" "ꯁꯦꯡꯗꯤ ꯁꯦꯡꯂꯦꯀꯣ ꯅꯪ?" ꯇꯥꯟꯖꯥꯁꯤꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯧꯔꯤꯕ ꯂꯩ ꯃꯔꯛ ꯑꯗꯨꯗꯒꯤ ꯆꯦꯞꯊꯗꯨꯅ ꯅꯨꯄꯥꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯃꯥꯟꯖꯅꯤ ꯃꯍꯥꯛꯅ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤꯕꯁꯤ ꯃꯊꯟꯇ ꯍꯥꯏꯖꯩ, "ꯋꯥꯎ, ꯐꯖꯩꯌꯦ ꯁꯤꯗꯤ, ꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤ ꯏꯁ, ꯃꯁꯥ ꯃꯎꯒ ꯌꯥꯝꯅ ꯐꯩꯅꯦ. ꯈꯨꯐꯖꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯅꯤꯡꯉꯤ." "ꯀꯅꯥꯅꯣ ꯃꯥꯒꯤ ꯅꯥꯀꯜꯗ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯁꯤꯅ? ꯃꯥꯒ ꯀꯣꯏꯅꯕ ꯅꯨꯄꯤꯒ ꯑꯣꯏꯔꯖꯥꯠꯂꯥ? ꯍꯪꯂꯨꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯟ ꯆꯣꯡꯊꯣꯛꯏ, ꯑꯗꯨꯒ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯅꯥꯛꯇꯝꯅ ꯆꯠꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯥꯟꯖꯒꯤ ꯅꯥꯀꯜ ꯑꯗꯨꯗ ꯙꯛꯐꯝ ꯊꯩ꯫ ꯃꯥꯟꯖꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯌꯦꯡꯖꯩ꯫ ꯂꯥꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯔꯗꯨꯅ, "ꯍꯦ ꯁꯛꯊꯤꯕꯤ, ꯅꯪꯅ ꯇꯧꯔꯤꯕꯗꯨ ꯀꯔꯤꯅꯣ? ꯍꯥ? ꯀꯩꯅꯣ ꯍꯥꯏꯕꯅꯤ ꯅꯪꯅ ꯇꯧꯔꯤꯁꯦ?" ꯇꯝꯐꯥꯁꯅꯥꯅ ꯈꯨꯝꯃꯤ, "ꯀꯩꯅꯣ? ꯑꯩꯗꯤ ꯁꯨꯝ ꯐꯝꯖꯕꯅꯤ ꯀꯩꯅꯣ." "ꯀꯩꯒꯤ ꯐꯝꯕ? ꯁ꯭ꯋꯥꯏꯗ ꯐꯝꯕ ꯌꯥꯔꯣꯏ, ꯍꯧꯒꯠꯂꯨ ꯊꯨꯅ." "ꯁꯤꯗ ꯀꯅꯥꯅ ꯅꯪꯉꯣꯟꯗ ꯐꯝꯃꯣ ꯍꯥꯏꯒꯦ? ꯍꯧꯒꯠꯂꯣ." "ꯍꯧꯒꯠꯂꯣꯏ, ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯍꯧꯒꯠꯇꯣꯏꯕ? ꯁꯨꯡꯍꯧ ꯍꯦꯛ ꯍꯧꯒꯠꯂꯣꯏ." "ꯅꯠꯇ꯭ꯔꯅꯦ, ꯃꯃꯤꯠ ꯑꯁꯤꯅꯒ ꯑꯩꯒꯤ ꯅꯨꯄꯥꯗꯒ ꯌꯦꯡꯉꯤꯅꯦ, ꯃꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯁꯛꯊꯤꯕꯤꯁꯦ. ꯉꯁꯤ ꯑꯩꯅ ꯁꯥꯎꯅꯤꯡꯂꯛꯇꯅꯅꯦꯀꯣ, ꯃꯁꯝ ꯑꯁꯤ ꯐꯣꯏꯅꯤꯀꯣ, ꯑꯁꯨꯝꯒ ꯌꯦꯡꯉꯤꯅꯦ." "ꯍꯩ, ꯑꯩꯅ ꯍꯥꯏꯁꯦ ꯅꯪꯉꯣꯟꯗꯅꯤ, ꯅꯪꯅ ꯌꯦꯡꯂꯤꯕ ꯅꯨꯄꯥꯁꯦ ꯑꯩꯒꯤꯅꯤ, ꯅꯪꯅ ꯌꯦꯡꯅꯕ ꯅꯠꯇꯦ. ꯅꯪ ꯊꯨꯅ ꯍꯧꯒꯠꯂꯣ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯃꯥꯒꯤ ꯊꯣꯛꯄ ꯑꯃ ꯍꯥꯏꯖꯔꯤ, "ꯅꯨꯄꯥ, ꯅꯪꯁꯦ ꯌꯥꯝ ꯐꯖꯩꯉꯣ, ꯅꯪꯁꯦ ꯑꯩꯒꯤ ꯑꯣꯏꯖꯔꯒꯦ. ꯅꯪ ꯌꯥꯔꯣꯀꯣ? ꯁꯦ ꯌꯥꯔꯣꯕ, ꯁꯦ ꯌꯥꯔꯦ ꯍꯥꯏꯔꯣꯕ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯒꯤ ꯋꯥꯉꯥꯡꯁꯤꯗ ꯂꯥꯡꯂꯦꯟꯗꯤ ꯃꯈꯣꯏꯗꯣ ꯊꯤꯠꯅ ꯁꯥꯎꯅꯤꯡꯂꯤ꯫ "ꯍꯩꯇꯧ ꯉꯝꯕꯤ, ꯃꯤꯒꯤ ꯅꯨꯄꯥꯅ ꯍꯥꯗꯒ ꯏꯔꯥꯡꯒ ꯇꯧꯏ, ꯅꯪ ꯅꯁꯝ ꯐꯣꯏꯕ ꯁꯣꯏꯔꯦꯀꯣ. ꯃꯁꯤ ꯐꯤ ꯑꯁꯤꯅ ꯈꯟꯖꯤꯟꯒꯦ ꯎꯗꯅꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯏꯜꯂꯤꯕ ꯐꯤꯗꯨꯅ ꯃꯥꯟꯖꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯈꯟꯖꯤꯜꯂꯤ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯍꯥꯏ, "ꯀꯩꯅꯣ ꯑꯉꯥꯎꯕꯤ, ꯅꯪꯅ ꯐꯤꯅꯒ ꯑꯃꯨꯛ ꯈꯨꯝꯖꯤꯜꯂꯤꯕꯗꯨꯅ? ꯅꯪꯒꯤ ꯐꯤꯗꯣ ꯑꯩ ꯌꯦꯡꯅꯤꯡꯗꯦ, ꯍꯟꯗꯣꯛꯑꯣ. ꯃꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯅꯠꯇꯦ, ꯑꯩꯒꯤꯅꯦ, ꯑꯩꯒꯤ, ꯈꯪꯂꯕ? ꯅꯪ ꯌꯥꯝꯅ ꯊꯨꯅ ꯆꯠꯍꯧꯔꯣ." ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏ, "ꯀꯩꯅꯣꯗ ꯃꯥꯟꯖ, ꯅꯪꯅ ꯑꯗꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯅ? ꯁꯠ ꯍꯧꯒꯠꯄ ꯌꯥꯗꯕ꯭ꯔꯣ? ꯅꯪꯒꯤꯁꯦ ꯁꯛꯊꯤꯕꯤ ꯅꯨꯄꯤꯁꯦ ꯄꯥꯝꯕꯒꯤ ꯋꯥꯔꯣ?" "ꯅꯠꯇꯦꯗ ꯀꯩꯅꯣ, ꯑꯁꯨꯛ ꯌꯥꯝꯅ ꯊꯤꯕ ꯅꯨꯄꯤꯁꯤꯕꯨ ꯑꯩꯅ ꯄꯥꯝꯒꯗ꯭ꯔꯣ?" ꯇꯝꯐꯥꯁꯅꯥꯅ ꯐꯠ ꯍꯥꯏ, "ꯍꯧꯖꯤꯛꯀꯤꯗꯣ ꯑꯩ ꯐꯖꯩ ꯍꯥꯏꯔꯣ?" "ꯍꯔꯥꯎꯏꯍꯦ, ꯑꯩꯕꯨ ꯐꯖꯩ ꯍꯥꯏꯁꯦ, ꯅꯪ ꯈꯛꯇꯅ ꯃꯉꯥꯏꯔꯦ. ꯑꯩ ꯅꯪꯒ ꯅꯨꯡꯁꯤꯅꯗꯕ ꯌꯥꯔꯔꯣꯏ. ꯁꯦ ꯑꯩꯒꯤ ꯈꯨꯗꯥꯡꯁꯦ ꯄꯥꯏꯔꯣ, ꯑꯩꯕꯨ ꯄꯨꯔꯣ, ꯑꯩ ꯏꯁꯥꯅ ꯌꯥꯔꯦꯕ." ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯃꯊꯟꯇ ꯄꯪꯍꯗ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯂꯥꯡꯂꯦꯟꯅ ꯄꯪꯁꯥꯎꯗ ꯁꯥꯎꯖꯩ, "ꯇꯥꯃꯟꯖꯥ, ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯄꯨꯗꯨꯅ ꯅꯈꯣꯏꯅ ꯌꯨꯝꯗ ꯆꯠꯀꯗꯕꯅꯤ.
ꯅꯪꯒꯤ ꯍꯛꯇꯛꯇ ꯑꯩꯁꯦ ꯃꯤ ꯍꯥꯠꯄꯤ ꯑꯣꯏꯗꯧꯔꯤ ꯁꯤ ꯑꯩꯕꯨ ꯄꯨꯗꯨꯅ ꯆꯠꯂꯣ ꯂꯥꯡꯂꯦꯟ ꯅꯪꯕꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣꯏꯗꯧꯒꯦ ꯅꯪꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦꯀꯣ ꯀꯔꯤꯒꯤ ꯃꯇꯥꯡ ꯆꯥꯗꯕꯅꯣ ꯅꯪꯅ ꯃꯤꯒꯤ ꯑꯣꯏꯈ꯭ꯔꯒ ꯑꯩꯅ ꯀꯞꯇꯨꯅ ꯂꯩꯍꯧꯕꯗꯨꯔꯣ ꯅꯪꯅ ꯄꯥꯝꯂꯤꯕꯁꯦ ꯑꯩꯗꯤ ꯃꯗꯨ ꯉꯝꯂꯣꯏ ꯉꯁꯤꯗꯤ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯗꯣꯏꯅꯤ ꯂꯥꯡꯂꯦꯟ ꯑꯩꯕꯨ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯒꯤ ꯃꯈꯨꯗꯥꯡꯗꯨ ꯇꯥꯞ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯂꯥꯛꯑꯣ ꯆꯠꯁꯤꯂꯥꯛꯑꯣ ꯁꯠ ꯁꯠ ꯆꯠꯁꯤꯂꯥꯛꯑꯣꯕ ꯂꯥꯡꯂꯦꯟꯅ ꯃꯥꯟꯖꯕꯨ ꯆꯤꯡꯗꯨꯅ ꯄꯣꯛꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯍꯥꯛ ꯃꯊꯟꯇ ꯂꯩꯍꯧꯏ ꯑꯌꯥ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯐꯩ ꯑꯩꯁꯨ ꯅꯨꯄꯥ ꯑꯃ ꯊꯤꯔꯨꯒꯦ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯆꯤꯡꯗꯨꯅ ꯄꯨꯒꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯃꯍꯥꯛ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯂꯤ ꯂꯩꯀꯣꯜꯁꯤꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯅꯨꯄꯥ ꯑꯍꯨꯝꯈꯛ ꯐꯝꯗꯨꯅ ꯂꯩꯔꯤ ꯑꯃꯅ ꯍꯥꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯀꯌꯥꯗ ꯇꯣꯜꯂꯕꯅ ꯌꯦꯡꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯅꯨꯄꯤ ꯑꯃꯃꯝꯒ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯅꯨꯄꯤ ꯑꯃꯠꯇ ꯐꯪꯗꯕ ꯏꯇꯥꯎ ꯀꯃꯥꯏ ꯇꯧꯁꯦꯕ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯁꯨꯃꯥꯏꯅ ꯐꯪꯗꯅ ꯁꯨꯝ ꯂꯩꯁꯦ ꯍꯥꯏꯔꯕ꯭ꯔꯣ ꯑꯃꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯅꯤ ꯏꯇꯥꯎ ꯁꯛ ꯍꯥꯏꯔꯦ ꯍꯥꯏꯖꯤꯟꯗꯅ ꯊꯤꯖꯤꯜꯂꯤ ꯈꯨꯠꯁꯤꯗ ꯁꯦꯜ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯏꯕꯁꯨ ꯅꯠꯇꯦ ꯃꯁꯤꯗꯕꯨ ꯀꯔꯝꯕ ꯅꯨꯄꯤꯅꯅꯣ ꯑꯩꯈꯣꯏꯗ ꯌꯥꯔꯛꯀꯗꯧꯔꯤꯕꯁꯤꯕꯣ ꯑꯩꯗꯤꯅꯦ ꯁꯨꯡꯊꯥꯕꯨ ꯊꯥꯖꯗ꯭ꯔꯕꯅꯤꯍꯦ ꯈꯪꯗꯦ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯗꯤꯅꯦ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯐꯣꯏꯕꯅꯤ ꯈꯪꯗꯦ ꯂꯥꯛꯄꯅꯤ ꯈꯪꯗꯦ ꯅꯨꯄꯤ ꯑꯃꯗꯤ ꯀꯣꯏꯅꯤꯁꯦ ꯑꯁꯣꯝ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜꯗꯣ ꯍꯧꯖꯤꯛ ꯑꯩꯅ ꯌꯥꯝ ꯀꯟꯅ ꯂꯨꯝꯂꯤꯕꯅꯤ ꯃꯃꯥꯡ ꯂꯩꯀꯥꯏꯒꯤ ꯊꯝꯕꯥꯜ ꯍꯥꯏꯕꯗꯤ ꯑꯃ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯑꯃ ꯂꯩꯕꯗꯨꯔꯣ ꯂꯤꯒꯦꯔꯥ ꯂꯤꯔꯣꯏꯔꯥ ꯃꯥꯁꯨ ꯑꯃꯣꯝꯅꯤ ꯐꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤꯅ ꯀꯔꯤ ꯎꯄꯥꯏ ꯂꯩ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯇꯝ ꯍꯦꯟꯗꯣꯛꯈꯤꯗꯧ ꯁꯔꯨꯛ ꯑꯔꯤꯕꯤ ꯑꯣꯏꯁꯨ ꯃꯥ ꯑꯗꯨꯝ ꯂꯧꯖꯔꯒꯦ ꯑꯣ ꯂꯧꯔꯣ ꯂꯧꯔꯣ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯂꯧꯒꯦꯔꯥ ꯍꯅꯨꯕꯤ ꯂꯧꯒꯦꯔꯥ ꯅꯣꯏ ꯑꯄꯥꯝꯕ ꯂꯧꯅꯔꯣ ꯅꯈꯣꯏꯁꯤ ꯏꯃꯥꯟꯅꯕꯅꯤ ꯑꯩꯒ ꯇꯤꯟꯅꯩ ꯀꯥꯏꯅ ꯍꯥꯏꯕꯗ ꯑꯣꯟꯊꯣꯛꯅ ꯂꯦꯝꯈꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯁꯛ ꯐꯖꯕꯗꯤ ꯂꯦꯝꯃꯤꯀꯣ ꯑꯣꯏꯔꯤꯕ ꯐꯤꯕꯝꯗꯣ ꯆꯨꯛꯅꯤꯀꯣ ꯁꯥꯔꯤꯕꯗꯣ ꯃꯗꯨ ꯋꯥꯈꯜ ꯇꯥꯎ ꯅꯪꯒꯤ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯊꯝꯕꯥꯜ ꯂꯩꯔꯕ ꯏꯇꯥꯎ ꯅꯪꯒꯤꯅ ꯀꯅꯥ ꯂꯩꯔꯤꯕ ꯑꯃꯗꯨꯅ ꯈꯨꯝꯂꯛꯏ ꯑꯩꯁꯨ ꯁꯨꯝ ꯋꯥꯈꯜ ꯈꯜꯂꯤꯅꯤ ꯃꯈꯥꯔꯣꯝꯒꯤ ꯑꯕꯣꯛꯄꯤ ꯁꯛꯇꯣ ꯃꯥꯅ ꯊꯛꯅꯕ ꯕꯦꯔꯤ ꯂꯩꯔꯁꯨ ꯍꯥꯏꯗꯨꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯄꯥꯈꯣꯟ ꯊꯥꯏ ꯕꯦꯔꯤ ꯁꯨꯝ ꯂꯩꯕ ꯆꯠꯅꯗꯣꯏ ꯁꯔꯨꯛ ꯕꯦꯔꯤ ꯃꯄꯨꯜ ꯈꯔ ꯂꯩꯕꯤꯔꯒ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯦꯡꯗꯅ ꯊꯝꯂꯁꯤꯔ ꯍꯥꯏꯗꯨꯅ ꯈꯜꯂꯤꯌꯦ ꯍꯦꯔꯥ ꯅꯪꯒꯤ ꯋꯥꯗꯨ ꯇꯥꯕ ꯌꯥꯕ ꯋꯥ ꯅꯠꯇꯦꯗ ꯍꯅꯨꯕꯤꯒꯤ ꯋꯥꯔꯤꯒ ꯇꯧꯁꯤꯜꯂꯤ ꯑꯩꯗꯤꯅꯦ ꯐꯪꯖꯤꯜꯂꯛꯇ꯭ꯔꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯃꯥꯗꯧꯅ ꯃꯁꯛ ꯊꯤꯕꯤ ꯅꯨꯄꯤ ꯑꯣꯏꯁꯨ ꯑꯗꯨꯝ ꯌꯥꯔꯅꯤ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯃꯗꯨ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯣ ꯃꯁꯛ ꯌꯥꯝꯅ ꯊꯤꯃꯟꯗꯅ ꯅꯨꯄꯥ ꯑꯃꯠꯇꯅ ꯄꯥꯝꯕꯤꯗꯦ ꯀꯥꯏꯅ ꯍꯥꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯀꯩꯅꯣ ꯃꯥꯒꯤ ꯃꯁꯛ ꯈꯨꯊꯤꯗꯨꯗ ꯀꯔꯝꯕ ꯅꯨꯄꯥꯅ ꯄꯥꯝꯗꯣꯏꯁꯦ ꯑꯩꯁꯨ ꯄꯥꯝꯗꯦ ꯍꯣꯏ ꯕꯨꯡꯉꯣ ꯐꯅ ꯊꯤꯕ ꯇꯥꯔꯕꯁꯨ ꯃꯔꯟꯗꯨ ꯌꯦꯡꯉꯣꯗꯅ ꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ ꯆꯥꯎꯔꯕ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯥ ꯑꯃ ꯂꯧꯕ ꯐꯪꯂꯕꯗꯤ ꯄꯨꯟꯁꯤꯁꯦ ꯃꯔꯤꯛ ꯃꯍꯥꯎ ꯊꯣꯛꯅ ꯆꯥꯅꯤꯡꯕꯗ ꯆꯥꯗꯨꯅ ꯁꯦꯠꯅꯤꯡꯕꯗ ꯁꯦꯠꯇꯨꯅ ꯂꯩꯕ ꯌꯥꯔꯒꯅꯤ ꯍꯣ ꯑꯗꯨ ꯑꯣꯏꯔꯒꯅ ꯅꯪ ꯂꯥꯏꯕꯛ ꯆꯥꯡ ꯍꯦꯛ ꯌꯦꯡꯍꯧꯔꯣ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯊꯟꯇ ꯀꯣꯏꯆꯠ ꯌꯥꯝ ꯆꯠꯄꯅꯤ ꯊꯦꯡꯅꯕ ꯃꯐꯝꯗ ꯍꯦꯛꯇ ꯐꯥꯔꯣ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯅ ꯃꯆꯥꯅꯨꯄꯤ ꯐꯥꯏ ꯍꯥꯏꯗꯨꯅ ꯅꯉꯛ ꯑꯗꯣ ꯑꯗꯨꯝ ꯀꯛꯄꯤꯈ꯭ꯔꯁꯅꯤ ꯍꯦꯔꯥ ꯑꯁꯤꯕꯨ ꯋꯥꯅꯤ ꯀꯥꯏꯅ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯁꯨꯝ ꯂꯥꯛꯄ ꯑꯁꯤꯅ ꯅꯨꯄꯥ ꯑꯍꯨꯝ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯑꯃꯨꯛ ꯍꯦꯛ ꯎꯔꯤ ꯑꯁꯤꯗ ꯂꯥꯕ ꯑꯍꯨꯝꯗꯤ ꯐꯝꯃꯤꯁꯦ ꯃꯁꯛ ꯑꯁꯤꯕꯨ ꯐꯖꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗꯦꯅꯦ ꯑꯃꯁꯤꯅ ꯆꯤ ꯍꯦꯛ ꯊꯨꯡꯂꯗꯅ ꯑꯃꯁꯤꯅ ꯄꯨꯔꯥ ꯃꯥꯏꯖꯥꯎꯅꯤ ꯃꯃꯥꯏ ꯑꯁꯤꯕꯨ ꯐꯧꯔꯥꯃꯨꯛ ꯄꯥꯛꯏꯅꯦ ꯑꯃꯁꯤꯅ ꯈꯔꯗꯤ ꯅꯣꯏ ꯍꯥꯏꯕꯕꯨ ꯃꯁꯛꯁꯦ ꯀꯥꯕꯛꯇꯤ ꯌꯦꯡꯕ ꯌꯥꯏꯍꯦ ꯑꯁꯤꯔ ꯑꯃ ꯍꯦꯛꯇ ꯊꯥꯞ ꯍꯦꯛꯇ ꯐꯥꯔꯒ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯈꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯜꯂꯤ ꯅꯨꯄꯥ ꯑꯃꯅ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯕꯨ ꯎꯔꯗꯨꯅ ꯏꯇꯥꯎ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯗꯤ ꯑꯁꯤꯗꯕꯨ ꯂꯥꯛꯂꯤꯅꯦ ꯑꯆꯪꯕ ꯃꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅꯤ ꯍꯧꯖꯤꯛꯇ ꯃꯥꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗ ꯃꯉꯥꯏꯔꯤ ꯏꯇꯥꯎꯈꯣꯏ ꯃꯥꯅ ꯆꯪꯁꯤꯜꯂꯛꯂꯤꯁꯦ ꯑꯩꯈꯣꯏ ꯇꯝꯅꯅꯤꯀꯣ ꯃꯥꯒꯤꯁꯦ ꯁꯨꯝ ꯆꯪꯁꯤꯜꯂꯦ ꯑꯩ ꯆꯦꯜꯍꯧꯕꯅ ꯐꯒꯅꯤ ꯏꯇꯥꯎ ꯍꯥꯏꯒꯨꯝꯂꯗꯅ ꯆꯦꯜꯍꯧꯕꯅ ꯐꯒꯅꯤ ꯃꯥꯅꯤꯒ ꯐꯥꯈ꯭ꯔꯕꯗꯤ ꯂꯣꯏꯔꯦꯗꯅ ꯏꯇꯥꯎ ꯑꯩ ꯆꯦꯜꯂꯦꯍꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯨꯅ ꯌꯥꯡꯅ ꯆꯦꯟꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯑꯌꯥ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯩ ꯂꯥꯛꯄ ꯎꯕꯁꯤꯗ ꯍꯧꯒꯠꯇꯨꯅ ꯂꯣꯏꯅ ꯆꯦꯟꯈ꯭ꯔꯦ ꯑꯩꯅꯗꯤ ꯈꯔ ꯅꯣꯏꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯐꯥꯍꯧꯔꯒꯦ ꯍꯥꯏꯅ ꯇꯧꯔꯒ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯄꯩꯊꯣꯛꯏ
ꯑꯩꯒꯤ ꯂꯥꯏꯕꯛ ꯑꯁꯤꯗ ꯅꯨꯄꯥ ꯑꯃꯗ ꯇꯝꯂꯝꯗ꯭ꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯑꯁꯤꯕꯨ ꯀꯌꯥꯝ ꯌꯥꯝꯅ ꯊꯤꯔꯕꯒꯦ? ꯑꯣ ꯏꯃꯥ, ꯅꯆꯥ ꯑꯩꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯁꯛ ꯊꯤꯅ ꯄꯣꯛꯄꯤꯔꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩ ꯌꯥꯝꯅ ꯄꯦꯟꯗꯦ. ꯁꯨꯃꯥꯏꯅ ꯄꯣꯛꯄꯤꯔꯝꯗꯧ ꯁꯔꯨꯛ ꯄꯣꯛꯄꯤꯔꯝꯒꯅꯤ ꯌꯥꯗ꯭ꯔꯣ? ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯄꯤ꯫ ꯀꯞꯅ ꯀꯞꯅ ꯃꯍꯥꯛ ꯊꯣꯛꯂꯛꯏ꯫ ꯃꯍꯥꯛꯅ ꯊꯣꯛꯂꯛꯄꯗꯨꯗ ꯅꯥꯀꯜ ꯑꯗꯨꯗ ꯑꯉꯥꯡ ꯈꯔꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯤꯕꯗꯨ ꯃꯍꯥꯛ ꯎꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯕꯗ ꯃꯍꯥꯛ ꯀꯞꯄ ꯇꯣꯛꯏ꯫ ꯀꯥꯟꯅꯗꯦ, ꯁꯥꯟꯅꯔꯨꯒꯦ, ꯑꯉꯥꯡ ꯃꯔꯛꯇ ꯁꯥꯟꯅꯔꯨꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯁꯥꯟꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯃꯔꯛꯇꯨꯗ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ, ꯑꯩꯁꯨ ꯌꯥꯎꯒꯦ, ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯎꯒꯦ꯫ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ, ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯌꯥꯎꯅꯤ ꯌꯥꯎꯅꯤ, ꯑꯩꯁꯨ ꯌꯥꯎꯅꯤ꯫ ꯅꯪꯗꯤ ꯆꯥꯎꯃꯜꯂꯦ, ꯅꯪ ꯌꯥꯎꯕ ꯌꯥꯔꯣꯏ꯫ ꯑꯩ ꯀꯗꯥꯏꯗ ꯆꯥꯎꯔꯤꯕ? ꯑꯩ ꯆꯥꯎꯗꯦ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯎꯔꯣ꯫ ꯑꯗꯨꯅꯦꯕ, ꯅꯣꯏ ꯁꯥꯟꯅꯩꯁꯤ ꯀꯩꯅꯣ? ꯂꯝꯖꯦꯜ ꯆꯦꯟꯕꯤ ꯁꯥꯟꯅꯩꯅꯦ꯫ ꯅꯪ ꯍꯩꯖꯒꯗ꯭ꯔꯣ? ꯍꯩꯅꯤꯅ ꯆꯦꯟꯕꯤꯒꯦꯅ꯫ ꯑꯗꯨꯗꯤꯅꯦ ꯁꯤꯗ ꯂꯦꯞꯄꯣ꯫ ꯑꯩꯈꯣꯏꯅꯅꯦ ꯁ꯭ꯋꯥꯏ ꯍꯦꯛ ꯍꯥꯏꯕꯒ ꯅꯪꯅꯦ ꯀꯟꯅ ꯆꯦꯟꯒꯗꯕ꯫ ꯆꯦꯟꯒꯦ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯒ ꯄꯔꯦꯡ ꯂꯦꯞꯄꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯃꯃꯤꯠ ꯑꯗꯨꯅ ꯃꯥꯡꯗ ꯌꯦꯡꯉꯤ꯫ ꯑꯉꯥꯡ ꯑꯃꯅ ꯁ꯭ꯋꯥ ꯍꯥꯏꯅ ꯂꯥꯎꯔꯛꯏ꯫ ꯃꯗꯨꯗ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯀꯟꯅ ꯆꯦꯜꯂꯤ꯫ ꯑꯗꯨꯝꯅ ꯀꯟꯅ ꯆꯦꯟꯕꯗꯨꯗ ꯃꯈꯣꯡꯗꯨ ꯂꯧꯁꯤꯟꯗꯨꯅ ꯂꯩꯕꯥꯛ ꯃꯈꯥꯗꯨꯗ ꯎꯞꯔꯥꯡ ꯎꯞꯇꯨꯅ ꯃꯍꯥꯛ ꯇꯨꯁꯤꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯏ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯌꯦꯡꯗꯨꯅ ꯍꯥꯏ, ꯀꯞꯄꯦ ꯀꯞꯄꯦ, ꯑꯉꯥꯡ ꯑꯆꯧꯕ ꯑꯃ ꯀꯞꯄꯦ꯫ ꯅꯥꯕ꯭ꯔꯥ? ꯑꯗꯨꯅꯤꯗꯅ, ꯌꯦꯡꯉꯨꯅꯦ, ꯃꯥ ꯀꯞꯄꯦ, ꯃꯄꯤ ꯇꯥꯔꯦ, ꯀꯞꯄꯦ ꯀꯞꯄꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ, ꯀꯞꯇꯦ, ꯅꯣꯏꯒꯤ ꯃꯔꯛꯇꯒ ꯑꯃꯠꯇ ꯁꯥꯟꯅꯕꯤꯔꯣꯏ, ꯁꯥꯟꯅꯕꯤꯔꯣꯏꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯨꯛ ꯍꯧꯒꯠꯂꯤ꯫ ꯍꯤꯛ ꯍꯤꯛ ꯀꯞꯇꯨꯅ ꯃꯍꯥꯛ ꯆꯠꯂꯤ꯫ ꯇꯨꯡꯗꯒꯤ ꯑꯉꯥꯡ ꯑꯃꯅ ꯍꯥꯏꯔꯛꯏ, ꯍꯩ ꯀꯥꯆꯤ ꯂꯥꯏꯃꯨ ꯃꯥꯟꯕꯤ, ꯅꯪ ꯀꯞꯂꯕ꯭ꯔꯣ? ꯃꯥꯟꯗꯦ ꯀꯩꯁꯨ, ꯑꯩ ꯀꯥꯆꯤ ꯂꯥꯏꯃꯨ ꯅꯠꯇꯦ꯫ ꯃꯥꯜꯂꯤ ꯃꯥꯜꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯊꯨꯅ ꯌꯥꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯇꯝꯗꯨ ꯃꯝꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯀꯣꯅꯨꯡ ꯌꯧꯕꯗꯗꯤ ꯃꯝꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯃꯥꯕꯨ ꯀꯧꯏ, ꯏꯃꯥ, ꯏꯃꯧ, ꯍꯣꯏ ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ, ꯑꯩ ꯆꯥꯛ ꯆꯥꯒꯦ꯫ ꯏꯃꯥ, ꯑꯩꯒꯤ ꯆꯥꯛ ꯊꯤꯔꯣ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕ꯫ ꯏꯆꯥ ꯆꯥꯛ ꯂꯥꯝꯂꯦ ꯍꯥꯏꯕ, ꯀꯗꯥꯏ ꯀꯗꯥꯏ, ꯁꯣꯝꯗ ꯆꯪꯂꯛꯎ, ꯏꯃꯥ ꯆꯥꯛ ꯊꯤꯕꯤꯒꯦ ꯂꯥꯎ꯫ ꯃꯈꯣꯏ ꯑꯅꯤ ꯆꯥꯛꯈꯨꯝꯗ ꯆꯪꯉꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯅꯠꯇꯦ ꯅꯪꯕꯨ ꯂꯣꯏꯅ ꯃꯣꯠꯂꯦꯅꯦ, ꯀꯗꯥꯏ ꯌꯧꯔꯨꯔꯒꯦ ꯅꯪꯕꯨ? ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯩꯗꯀꯣ ꯅꯪꯁꯦ, ꯌꯦꯡꯉꯨꯅꯦ, ꯃꯈꯨꯠꯅꯤꯡ ꯑꯁꯤꯁꯨ ꯍꯨꯕꯥꯠꯂꯦ꯫ ꯅꯠꯇꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯆꯠꯂꯨꯒꯦ? ꯂꯝꯖꯦꯜ ꯆꯦꯜꯕꯤ ꯁꯥꯟꯅꯕꯗ ꯇꯨꯁꯤꯜꯂꯤꯅꯦ, ꯑꯗꯨꯒꯤꯅꯤ꯫ ꯑꯗꯨꯛ ꯆꯥꯎꯔꯕ ꯅꯪꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯉꯥꯡ ꯃꯔꯛꯇ ꯌꯥꯎꯗꯨꯅ ꯂꯝꯖꯦꯜ ꯆꯦꯟꯕꯤ ꯁꯥꯟꯅꯔꯤꯕ? ꯏꯃꯥꯒꯤ ꯏꯕꯦꯝꯃ, ꯅꯪꯕꯨ ꯏꯃꯥꯅ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ? ꯏꯃꯥ, ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ, ꯑꯩꯒꯤ ꯆꯥꯛ ꯄꯤꯌꯣ꯫ ꯍꯣꯏ ꯍꯣꯏ, ꯏꯆꯥꯒꯤ ꯆꯥꯛ ꯄꯤꯒꯦ꯫ ꯃꯍꯥꯔꯥꯅꯤꯅ ꯃꯆꯥꯒꯤ ꯆꯥꯛ ꯊꯥꯡꯗꯣꯛꯇꯨꯅ, ꯁꯦ ꯆꯥꯔꯣ꯫ ꯇꯝꯐꯥꯁꯅꯥ ꯆꯥꯛꯇꯨ ꯀꯤꯠ ꯀꯤꯠ ꯅꯝꯗꯨꯅ ꯆꯥꯏ꯫ ꯃꯍꯥꯔꯥꯅꯤꯅ ꯍꯥꯏ, ꯆꯥꯛꯇꯨ ꯆꯥꯕ ꯂꯣꯏꯔꯒꯅꯦ ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯎꯀꯣ, ꯅꯃꯥꯏ ꯅꯃꯤꯠ ꯀꯥꯏꯗꯣ ꯑꯃꯠꯇ ꯌꯥꯗ꯭ꯔꯤ꯫ ꯍꯌꯦꯡꯈꯩꯗꯤꯅꯦ ꯑꯗꯨꯝꯅ ꯑꯉꯥꯡ ꯃꯔꯛꯇ ꯁꯥꯟꯅꯕ ꯌꯥꯗꯦꯀꯣ꯫ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅ ꯉꯥꯡꯅꯕ ꯋꯥꯏꯅꯤ ꯏꯃꯥꯒꯤ ꯏꯕꯦꯝꯃ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥꯅ ꯃꯥꯒꯤ ꯆꯥꯐꯝ ꯊꯣꯛꯄ ꯈꯔ ꯐꯠ ꯐꯠ ꯆꯥꯗꯨꯅ ꯃꯄꯥꯜꯗ ꯁꯠꯊꯣꯛꯈꯤ꯫ ꯃꯍꯥꯔꯥꯅꯤꯅ ꯂꯥꯎꯏ, ꯅꯈꯣꯡ ꯅꯈꯨꯠ ꯍꯥꯝꯗꯣꯛꯄ ꯀꯥꯎꯅꯤꯀꯣ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝ ꯍꯥꯏꯅ ꯉꯥꯡꯅꯔꯁꯤꯒꯦ? ꯋꯥꯗꯧꯔꯤꯗ ꯑꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯇꯝꯐꯥꯁꯅꯥ ꯆꯥꯛ ꯆꯥꯁꯤꯟꯕ ꯑꯗꯨꯗ ꯃꯁꯥꯗꯨ ꯇꯨꯝꯅꯤꯡꯕ ꯐꯥꯎꯔꯛꯂꯤ꯫ ꯈꯣꯡꯒ ꯍꯥꯝꯂꯔꯣꯏꯗ, ꯍꯌꯦꯡ ꯑꯌꯨꯛ ꯍꯧꯒꯠꯂꯒ ꯑꯣꯏꯅ ꯍꯥꯝꯂꯒꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯇꯨꯝꯅꯤꯡꯂꯕ ꯑꯁꯤꯕꯨ ꯐꯃꯨꯡꯗ ꯆꯪꯂꯒ ꯇꯨꯝꯂꯒꯦ꯫ ꯃꯥꯒꯤ ꯐꯃꯨꯡ ꯑꯗꯨꯗ ꯊꯣꯛ ꯍꯤꯞꯊꯩ꯫ ꯃꯀꯣꯛꯀ ꯃꯣꯟꯒ ꯍꯦꯛ ꯇꯥꯏꯅꯕꯒ ꯃꯍꯥꯛ ꯈ꯭ꯔꯣ ꯈ꯭ꯔꯣ ꯅꯥꯈꯣꯛꯈꯩ ꯇꯨꯝꯈꯤꯔꯝꯃꯤ꯫